Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maruiba pau. Chief Minister and Biren from Thadokhre, Governor na Ayaba Pikhre, alternative arrangement ama laktriba phawba makhatana Chief Minister gi fam punama khangankre. Taraganithoi suba Manipur Legislative Assembly gi tare suba Assembly Session Budget Session famgadaba nongmo mangoinana ngasi nungthil Chief Minister nongthumam Biren na mahaki fam thadokpagi cherol Governor da pisenkre Governor na sufam thadokpada Ayaba Pikhre haukiba numit kharani asida leingak pariba BJP manungda khaibum tanabagi achoba mami ama taduna lakraba matung ngasi nungthil pung 5 makhairom tabada Chief Minister nongthumam Biren Raj Bhavan da chatuna mahaki fam thadokpagi cherol Governor Ajoy Kumar Balada pisenkhibani alternative arrangement ama laktriba phawba nongthumam Biren caretaker Chief Minister oina lainaba khangankre Chief Minister nongthumam Biren ngarang numidang akhanaba plane amada Delhi da chatkhibaga loinana ngasi nungthil pung 12 ga makhairom tabada Union Home Minister Amit Shah ga mahaki official residence ta unakhibani adumapu kari wafam da wari sanakhibage haibadi chapchana khangba ngamkhide Home Minister unaraba matung Chief Minister nongthumam Biren amasung North East Coordinator amadi National Spokesperson su oiriba MP Sambit Patra yauna Imphal da thunglaba matung ngasi nungthil pung 5 makhairom tabada Chief Minister nongthumam Biren MP Sambit Patra ga loinana Raj Bhavan da chatuna Governor Ajoy Kumar Balada Chief Minister na mahaki fam thadokpagi cherol Governor da pisinki Governor da resignation letter pisinba aduda BJP Manipur Pradesh ki President A Sarda Minister T.H. Bishorjit, Minister Sapam Ranjan, Minister T.H. Basanta Kumar, Minister H. Dingo, Minister Khasim Basum, Minister Awangbo Newmai, Minister L. Susindro, Minister Govindas Konthaujam, MLA R.K. Imo, MLA Losi Diko, MLA Kes Ibomcha, MLA U. Diben, MLA M. Rameswar, MLA T.H. Santi, MLA S. Kunjakeswar, MLA Karam Syam, MLA S. Prem Chandra, Hill Area Committee ki Chairman su oiriba Dipu Gangmai na chingba loinaki pawi likhun amagi matung inadi Chief Minister nongthumam Biren fam thadokhraba matung BJP legislature singi manungda anauba luchingba ama khanbagi wafam leibra natraga President rule lakadra haibagi chapchaba haiba ngamdri adumakpu hayeng ayuk fawbagi manungda chapchaba amadi khanglaba yai hairi Chief Minister fam thadokpagi cherol pisin bada saruk yaruraba matung thamba sanglenda pawmisinga unabada BJP Manipur Pradesh ki President A Sardana phongdokhibada Manipur miyamgi interest Chief Minister na mahaki fam thadokpagi cherol adu pisinkibani Chief Minister gi fam thadokpagi cherol adu Governor na Ayaba Pikhrabra haina hangba wahang amagi pawkhumdi mahakna chapchana pikhide Party manungda luchingba sinbagi matangda kari leibage haina hangba wahang amagi pawkhumda A Sardana hojingmaki oina masigi matangda karigumba cherol amata phangba leite haiki Amarom da MU da thorom ama yawba lakpada pawmisingna hangba wahang amada Minister Govindas Konthaujamna phongdokhibada opposition gi maikaidagi assembly mifamda no confidence motion pukhatpa haibasi makhoi gi mathauni adubu hariba motion asina hojik leiriba lenga asida karigumba makhal amatagi sapu piba ngamloi maramdi opposition gi masing asi kayano haibasi mipum khudingmakna khangnarabani haiki Chief Minister na ngarang athengbada emergency oina Delhi da chatkibagi matangda hangba wahangda minister na hai Chief Minister na Delhi da chatkibasi high commands ki matung ina chatkibani akupa marol di mahak sukhangde haina haiki Panba yabadi haukiba numit kharani asida Union Home Minister Amit Shah na Manipur Legislative Assembly ki Speaker T.H. Saijabarta amasung Mahun Minister Yumnam Khemchandbu tongan-tonganba Delhi da kauduna unaba laikhrabani adumakpu Union Home Minister ga unaba aduda kari wari sanakhibage haibagi matangda di phongdu haiba yakidabani Raj Bhavan gi thengna thorakpa cherol amada ngasi nungthil Chief Minister nongthumam Biren amasung Council of Ministers sing from thadokpagi wafam adu Governor Ajoy Kumar Balana Ayaba Pikhibaga loinana alternative arrangement ama laktriba phawba makhatana Chief Minister gi fam puna makhangankre hairi Kanglai pa punba kholawge update gi lokhocharake CM fam thadole haina kuki refugee popi singna sayai ba ok champut chabagi post tawnaba hokre kuki mathumarang hokre